KAKCHING district ki HIYANGLAM police station konba HIYANGLAM natekhong thongjinda security force ki apun bakangbu amana thiba humba ki thabak chathabada IED yauna khudlai kaya fangba ngamkhre police ki fangba pauda ngasi ayuk akaknaba paw ama fangbadagi SP Bikramjit ki mitheng makhada KAKCHING CDO unit 46 AR amasung 2 Mahar regiment ki kalam amamamna BSF 72 battalion ge platoon amadi HIYANGLAM police station ge apun bakangbu na thiba humba gi thabak chathake thiba humba aduda HIYANGLAM nate khong thongjindagi brown machu gi plastic bag ani angoba machu gi plastic bag amadi BTC thaba bora ama chingna ningai oiba mong da leiramba thengnake plastic bag amadi bora adu hangdoktuna yenglubada kg amarong lumba Angangba machugi IED ama wire ga korana kg anirom lumba amubo machugi IED ama gram chamapan rom lumba amubo machugi IED ama hand grenade manga KLN 532 thaba single barrel rifle ama UI 9563 thaba single barrel ama scope yauba modified sniper ama magazine ga loinana country made pistol ama .303 gi life round taramanga insas rifle gi life round ani 9mm pistol gi life round ani .303 gi empty case kuntaret AK rifle gi empty case tara 16mm gi life cartridge signal taruk insas ki ahangba magazine ani die marker grenade ama steer smoke cell mari stun cell normal ahum gas gun cell ahum baofeng handset ani China na saba drone gi remote control ama magazine pouch ama yauram ki IED amadi khutlai sing adu lokhatuna HIYANGLAM PS ta khutsina khibagaloina na case ama lokhatuna thizin ba hokre